ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯁꯤꯟꯖꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 2ꯗ ꯄꯥꯡꯊꯣꯛꯀꯗꯧꯕꯁꯤꯗ ꯑꯁꯤꯃꯁꯨ ꯁꯣꯏꯗꯅ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯑꯗꯨꯅ ꯏꯕꯥ ꯑꯩꯈꯣꯏꯅ ꯕꯥꯇꯣꯟ ꯇꯧꯕ ꯂꯥꯛꯆꯕꯅꯤ. ꯃꯐꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ, ꯗꯦꯠ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 2ꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯃꯩꯄꯨꯟꯒꯤ ꯇꯔꯞꯇꯒꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 2ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ. ꯕꯥꯁꯤꯡꯅ ꯂꯥꯛꯆꯔꯤꯁꯦ ꯃꯐꯝꯅ ꯅꯤꯡꯊꯦꯝꯄꯨꯒꯤ ꯃꯄꯥꯟꯗ ꯀꯩꯅꯣꯅ ꯀ꯭ꯋꯥꯅ ꯀꯩꯅꯣ ꯇꯧꯖꯔꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯩꯄꯨꯟꯒꯤ ꯒ꯭ꯔꯨꯞꯅ ꯁꯨꯃꯥꯏꯅ ꯑꯩ ꯌꯨꯝꯒꯤꯁꯨ ꯂꯥꯛꯇ꯭ꯔꯤꯀꯣ. ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯦ. ꯏꯄꯥꯅ ꯁꯨꯃꯥꯏꯅꯒ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨꯅ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯄꯥꯁꯨ ꯆꯥꯎꯈꯠꯄ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯄꯨꯟꯁꯨ ꯑꯣꯏꯃꯤꯟꯅꯔꯁꯤ. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯥꯛꯑꯅꯤ. ꯂꯥꯛꯄꯤꯌꯨ. ꯍꯣꯏ ꯍꯣꯏ ꯒꯤꯇꯥ ꯂꯥꯛꯀꯦ. ꯆꯥ ꯊꯛꯈꯤꯁꯦ ꯌꯥꯔꯣꯏ. ꯔꯣꯁꯇ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯍꯥꯏꯕ ꯂꯥꯛꯄꯅꯤ. ꯃꯩꯄꯨꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯇꯥꯡ 2 ꯅꯕꯦꯝꯕꯔꯒꯤ ꯁꯤꯗꯁꯨ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ. ꯑꯗꯨꯅ ꯕꯥꯇꯣꯟ ꯇꯧꯕ ꯂꯥꯛꯆꯕꯅꯤꯁꯦ. ꯁꯣꯏꯗꯅ ꯂꯥꯛꯄꯤꯁꯦ. ꯏꯆꯦ ꯉꯟꯅ ꯂꯥꯛꯄꯤꯌꯨꯀꯣ. ꯑꯩꯈꯣꯏ ꯉꯥꯏꯖꯔꯝꯗꯣꯏꯅꯤ ꯉꯟꯅ. ꯂꯥꯛꯆꯔꯤꯁꯤ ꯂꯥꯛꯂꯤꯕ ꯇꯥꯡ 2 ꯅꯕꯦꯝꯕꯔꯒꯤ ꯅꯤꯡꯊꯦꯝꯄꯨꯒꯤ ꯃꯄꯥꯟꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯖꯒꯦꯅ ꯂꯥꯛꯆꯕꯅꯤ. ꯕꯣꯔꯗ ꯅꯤꯖꯒꯦꯀꯣ. ꯅꯤꯡꯊꯦꯝꯄꯨꯒꯤ ꯃꯄꯥꯟꯗ ꯏꯆꯦ ꯉꯟꯅ ꯂꯥꯛꯄꯤꯔꯣ. ꯑꯩꯈꯣꯏꯁꯨ ꯉꯟꯇꯥ ꯉꯥꯏꯔꯝꯗꯣꯏꯅꯤ. ꯂꯥꯛꯂꯤꯕ ꯇꯥꯡ 2ꯁꯤꯗꯅꯦ ꯃꯩꯄꯨꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ. ꯑꯗꯨꯒꯤ ꯂꯥꯛꯆꯔꯤ ꯅꯨꯄꯤꯃ. ꯑꯗꯨꯗꯤ ꯕꯣꯔ ꯄꯤꯕꯤꯔꯣ. ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯣ. ꯁꯣꯏꯗꯅ ꯉꯝꯗꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯎꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯣ. ꯂꯣꯏꯔꯒ ꯑꯣꯏꯁꯨ. ꯃꯥꯅꯦ, ꯂꯣꯏꯔꯒ ꯑꯣꯏꯁꯨ. ꯑꯗꯣ ꯑꯩꯒꯤꯗ ꯆꯥꯛ ꯆꯥ ꯇꯥꯕ ꯅꯣꯏ. ꯅꯤꯡꯉꯣꯜ ꯑꯃꯨꯛ ꯆꯥꯛꯀꯧꯗꯣꯏꯕ. ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯄꯤꯖꯗꯣꯏꯅꯤ ꯀꯩꯅꯣ. ꯌꯥꯅꯤ ꯌꯥꯅꯤ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯩꯄꯨꯟꯒꯤꯀꯣ ꯒ꯭ꯔꯨꯞꯇꯒꯤ ꯂꯥꯛꯆꯔꯤꯅꯦ. ꯏꯆꯦꯗꯣ ꯇꯥꯡ 2 ꯅꯕꯦꯝꯕꯔꯒꯤ ꯅꯤꯡꯊꯦꯝꯄꯨꯒꯤ ꯃꯄꯥꯟ ꯁꯣꯏꯗꯅ ꯂꯥꯛꯄꯤꯁꯦ. ꯑꯗꯨꯒꯤ ꯅꯣꯡꯃ ꯂꯥꯛꯆꯩ. ꯃꯩꯄꯨꯟꯒꯤ ꯇꯔꯞꯇꯒꯤ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 2ꯗ ꯃꯩꯄꯨꯟꯅ ꯁꯤꯟꯖꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ. ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯩꯅ ꯂꯥꯛꯆꯔꯒ ꯀꯩꯅꯣ ꯇꯧꯖꯕꯅꯤ. ꯕꯥꯇꯣꯟ ꯍꯥꯏꯇꯥꯔꯦ. ꯏꯆꯦ ꯕꯣꯔ ꯑꯝꯇꯗꯤ ꯄꯤꯕꯤꯌꯨ. ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ. ꯐꯖꯔꯦ. ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯕꯤꯈꯣ. ꯕꯣꯔ ꯑꯝꯇꯗꯤ ꯄꯤꯕꯤꯌꯨ. ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯕꯤꯌꯣ. ꯆꯠꯄꯗ ꯆꯠꯄꯗ ꯄꯣ. ꯃꯣꯠꯄꯅꯦ. ꯌꯥꯏ ꯌꯥꯏ. ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 2 ꯑꯩꯈꯣꯏ ꯃꯩꯄꯨꯟ ꯆꯥꯛꯀꯧꯕꯒꯤ ꯕꯥꯇꯣꯟ ꯍꯥꯏꯕ ꯂꯥꯛꯏꯁꯦ. ꯉꯟꯇꯥ ꯂꯥꯛꯄꯤꯌꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔ ꯂꯩꯔꯝꯗꯣꯏꯅꯤ.
Sing na lakyo ko. November gi tang ani. Dapat di majul macam ruki, sih satu sudah. Sih cuma talak yo, ada di nampak macam sih naik dalam dunia. Tadi saya buat contoh lah saya ini. หลักเจอด้วยเนี่ยเขางานยังไงนี่หลักว่าไง มาพร้อมกันให้กัน Apa sih sih? Leo nama pom lagi macam apa dah? มากี่ไม่มากี่ Saya lakyo. ยังไงอันนี้ง่ายเลยจังเลย ยาย